xem target xem ungni वो ऑटोमेटिक हो जाती है ना ये ungni mai ji pangkha ung ne ba mai pangkha ung o drone ki pangkha ung da drone bu pangkha ung ne ya hat mai pa khat kai ne pa ne dia ung ro pangkha di ung mo de machine ung mo ne ya ah sim thok ung da pangkha mari me manga pa la ung ro padun pukhali ne drone ne di mana sem mai ko na mari le ren khol jing ko mai pangkha mari pa ne ba adu khung adu ni khitan pa khali na to mari se lamsai ma da doi mari lamsai ma da doi ka doi se lai amang thakta amta thokhiba yamna ngak thongdok ama oina imphal gi international airport ki akoi mafam singda karigum masak khangda posak ama paiba ubadigi singda poktuna flight sing ta khidre amasung paikhat kadaba flight sing su paikhat khidre hairi hiram masi matang da konthang news na airport authority amasung manak lakpa mioi sindagi pangba pawgi matungina de ngasi nungthin pung 2 minute nifu marom taba matamda airport ki campus manungda leiriba radar gi mathakta karigum posak ama payo leiba thengna ki hairi hariba posak adu karino haiba masak khangdok ngamdabana maram oiraga tongal ba airport gi imphal gi international airport ta ga flight sing lep khibani hairi loirana imphal dagi tongal mafam sing sakeda flight ahum su hojik paikhat pa yadana leiri hairi pawsna makha tari hojik airport ta paikhat kedaba aeroplane ahum passenger yawdu leiri hairi pawsna makha tari badi hairi flight ahum madu imongda air india gi flight anini adu indigo gi flight amani hairi flight sing adu da hojik passenger punamak flight manungda tonglaga leiri adu manama karama matamda paikhat kadi haiba sabchana khama ngamji hairi amaromda imphal tana pairakhiba indigo amasung air india gi flight ahum amasu imphal da tabe yadabdi atopa airport ta takhre hairi atopa pawgi likhul amana airport ki radagi mathita pairiba posak adu drone oiramba yai haina su thajanari adum oinamak sabsana khangma ngamdri hauji nungthin pung 5 helakpa fawada indian air force ki akhanaba team ama laklaga hauji chignari posak adu thijinaba thorang paikhatkre hairi hauji air force ki team na helicopter ama paikhatuna hairi posak adu khangdoknaba thorang su lokhatpa haure hairi loina security force kanguna su airport ki akoyom fam singda akanba session thorang lokhatpa haukre haina su paw asuna makha tari